1948 की इजराइल अमदी अरब कंट्री मंगा अदुगा सुकनखिबा लान अदुदा मतौ कमदौना इजराइलना हारिबा लान अदुदा माइ फाखिबनो हाइबसिगी मतांगदा अमु येंगसी मतांगसिदा अखोइना निंगसिंबा याबा अमना सही असिदा हाइबदी 1948 की मेगी तांग तरागा मरीदा इजराइलना मखोइ मनिंग मखा तंबा कंट्री अमा ओइरे हाइना हेक लाउथोखिबगा नोंग हेक nganbaga मेगी तांग तरागा मंगादा अरब कंट्री मंगा असिना पुल्लप पुनसिलगा इजराइलदा लांदाबा हरखिबनी तसियंगना इजराइल असि लैबाक अमा ओइना कंट्री अमा ओइना महाकि मतम असि नोंगमा खक्तंग ngairiङैदा मखोइदी आर्मी लैबा नत्ते तसियंगना इजराइल असि महाकि अकोइबदा येकनबा लैबाक कया अमना कोइसिलगा लैरिबनी अदुबु अरब कंट्री मंगा अदुगा महाक मतोमदगा सोकनबा लान असिदा महाकना माइफाखि मसी करी मरमगिनो मसीगी मरुमदा करी लैबनो मसी अमुक येंगसी इजराइल लैबाक असिबु सेमलिबा ज्यूस की पीपल सिंग असिना मखोइना मनिंग मखा तमले हाइना हेक लाउथोक्त्रिङैदा मखोइदी ममांगदा हाना प्रिपरेशन कया अमा तौरगा लाख्रबनी 1948 की लान असिना हौद्रिङैगी ममांग असिदा ज्यूस फाइटर्स कया अमा मांगजौनना सेम सारगा थमख्रबनी मखोइगी ओइबा सीक्रेट मिलिटरी ग्रुप्स कया अमासु लैरि मसिगी मनुंग चन्ना मेन आर्मी ओइना हागाना अमदी स्मॉलर ग्रुप्स ओइना इरगुन अमदी लेही असि पनबे याय हारिबा मखोइगी सीक्रेट मिलिटरी ग्रुप सिंग असि फजना ट्रेन तौरबा मतिक मगुल लैरबा खुजुगुलाय कया अमा कलेक्शन तौरगा थमलबा सीक्रेटली ओइना मखोइगी डिफेंस प्लान सु सेम सारगा थमख्रबनी मखोइना यूरोप तगी हेक लाखिबगा यूज मयाम असि पुलप पुनसिलगा यूनिटी अमा सागतखि अमदी मखोइगी ओइबा मोटिवेशन अमासु लैजरी मखोइना खनखि मदुदी नाजी पार्टी ना मखोइबु तुमना हातख्रबा मतुंग असिदा मखोइगी ओइबा अरोइबा सांस असि मसिन ओइबा ताइ मसि करिगुम्बा अइखोइना माइथिबा तारगदी अइखोइगी ओइबा खोंदाफम मसि अमुक हन्ना लैररोइ हाइबसि मतम मदुगी मखोइगी ओइबा वाखलोनी मतौ असुम तौना ज्यूस मयाम असि पुलपना यूनिटी अमा सागतखि असुमना ज्यूस की फुरुप असिबु कन्नबगिदमक्ता अमदि मखोइना अनौबा होमलैंड अमा सेमनबगिदमक्ता मखोइना फुल कमिटमेंट दा कन्ना होटनरगा लांथेंगनाखिबनी 1948 की अरब कंट्री मंगागा इजराइलगा सोकनखिबा लान अदुदा इजराइलना स्मार्ट ओइबा लालोंग कया अमा साथखि नाकल अमरोमदा अरब की आर्मी सिंगी मरक्ता मखोइ यूनिटी ओइखिथे मखोइगी ओइबा सिंगल कमांडर लैखिथे अरब कंट्री मंगा असिगी मनुंगदा इजिप्ट अमदी जोर्डान हारिबा लैबाक अनि असि अमगा अमगासु ट्रस्ट थमनादे मखोइ अनिमक लान असिदा पुनबा तारगसु मनुंगदा मुक्नबा लम करामबगी वखनसु पोकनखि तसियंगना मतमदुगी लानदा इजिप्ट अमदी जोर्डानना पैलेस्टाइन मतेंग पांगबगी नमादा चांस लौरगा इजराइल असिबु माइथिबा पीरगा लम सरुकसिंग असि मागी कैप्चर तौनबा होनखिबा अरोनबा लालोंगसु यावकिदबा नते इजराइल की स्मार्ट ओइबा डिफेंस सिस्टम फास्ट अटैक्स अमदी गुड कम्युनिकेशन लैबा सिन मरम ओइरगा मखोइगी लालोंगदा यामना फजबा हाइबदु ओइखि मसिगी सुमथक्ता इजराइलना इमिग्रेशन की मतेंगसु फंगखि हाइबदी पृथ्वी की अनीसुबा लांजाउदा हईसिंगलबा वेटरन्स कया अमा मखोइगी ज्यूस फाइटर्स कया अमसु यूरोप तगी लाखिबनी अदुगा लान असिदा सरुक याखि मखोइसिंग अदु पोलैंड दगी रशिया दगी यूएसए दगी यूके दगी लाखसु यावखि अदुगा मसिगी सुमथक्ता होलोकॉस्टा हिंहौरबा ज्यूस कया अमसु यावखिबनी मरम अदुना मखोइसिंग असि यामना एक्सपीरियंस लैरबा स्किल लैरबा अमदी मखोइदा पैशन लैबना मरम ओइरगा लालोंग असि फजखिबनी मसिदा अइखोइना हंगनिंगलिबा वाहंग अदुदी पिखरबा इजराइल हारिबा लैबाक असिना अरब की कंट्री मंगा असिबु इराइलाइना हेक्ता माइथिबा पीबा ngamgadra मसि ओइथोकद्रा हाइबा असिनी मसि मतोमतना अरब की कंट्री मंगा असिबु इराइलाइना हेक्ता माइथिबा पीबा ngamgadaba natte मसि ओइथोकदबा नत्ते इजराइल की मरुमदा तोंगान लैबाक कया अमना अरोनबा अमदी अफोंगबा मतेंग कया अमसु फांगलखि मसिगी मनुंग चन्ना मरु ओइना यूरोप की मतम अमगी चेकोस्लोवाकिया हारिबा लैबाक असिना 1948 की अंगनबा सरुक अद्वाइदा मसिंग यामलबा शक्ति लैरबा लानगी खुसुगुलाय कया अमा पीबा होरखि अमदी लालोंग कया अमा यातबा होरखिबनी मसिदा नतना वेस्टर्न की ज्यूस कया अमना इजराइलदा मसिंग यामलबा पैसा कया अमसु डोनेट तौरखि अमदी हिदाक लंथक कया अमसु मतेंग पांगलखिबनी मसिगी मतंग स्वाइसिदा खर कुपथना अमुक येंगसी तसेंगना 1948 की लान अदुदा इजराइलदा
leibak amatana openly oina mating pangnabagidamagta troops-sing tharakhibadi leite adubu Israel na tongan ba leibak singdagi significant oiba mating singdi fangki masida sunatana Europe dagi foreign volunteers kaya ama Jewish communities kaya ama amadi atopa leibak singi lengak singna Israel da mating pangki masida mating pangba asida aronba amadi apfongba kaya ama suyauki matamdugi landa Israel da yamna maru oina chawna mating pangkiba leibak adudi hojik aikoina Europe da Czech Republic amadi Slovakia haina tungan leiriba leibak asi matam aduda Czechoslovakia haina amatu oina leirami hairiba leibak asina Israel da yamna maru oina chawna mating panglammi matam aduda Czechoslovakia na Israel da arm kaya ama supply tawki rifles kaya ama su thaki machine gun sing plane sing amadi ammunition kaya amasu thakibani tasengna haiba taragadi matam aduda western gi country sing aduna hariba matam adugi oina strict arm embargo gi matamni khulai pithok pisin tawbada sauna athingba thamba matamni adu oiba taragasu Czechoslovakia na Israel da pusukulai sing asi mateng pangkhibani masida natana Israel gi pilot sing military personnel kaya amasu Europe da training phajana tawki aikoina hangbi yai madudi kari maramgi damakta matam adugi landa Czechoslovakia na Israel da sauna mating pangkhibano haiba taragadi matam aduda leibak asi Soviet na backing da leiduna communist ki influence phajana leiriba matam aduni matam aduda sakti leiraba leibak Soviet Union na Israel hariba leibak asi semlakpa asida support tawki amadi makhoina asa tawkhiba adudi Middle East ki lamdam asomda British ki sakti asi hanthahanba amadi Israel hariba leibak asi semlakpa taragadi socialist ki ally ama oirakpa yaba maramna makhoi communist country ama semnabagi lalong amada Soviet Union amadi matamadugi communist leibak Czechoslovakia leibak ani sina sathakhiba lalong amani maramaduna matamadugi Soviet ki leader Stalin na Czechoslovakia na Israel da langi khusugulai sing supply tawbada lan asida mating pangbada permission pirammi foreign volunteers MacLeod program gi makhada USA South Africa Canada UK tongan ba Europe ki leibak kaya dagi masing yamlaba Jewish volunteers lising su laktuna lan asida makoi su yausilakhi masida sunatana tongan ba leibak singda leiriba inak khulaba Jewish ki community sing maru oina USA da leiriba Jewish singna millions of dollars ta makoi fundraise tawrammi amadi madugi paisa aduna arms amadi equipment kaya ama leiraga Israel da mateng panglammi matam aduda USA gi leibak asigi logi mayokta leiduna America da leiba Jews kaya amana aina yadaba mawongda kusugalai kaya ama smuggling tawki amadi aircraft hau yauna Israel da pikhiba leikhi asumna foreign volunteers MacLeod program gi makhada leibak yankhai ga manga henbadagi tongan ba volunteers lising ahum ga chamnga henba Israel force sing aduda yausinki hariba foreign volunteers sing adu yamna hai singlaba prithibigi ani suba lanjaw asida yamna experience leiraba veteran sing amadi pilot sing yauri engineer sing su yauri masida maru oina famous oina panba taragadi alia bet amadi MacLeod hariba airport tagi lakhiba volunteers sing asi maming panbi yai masigi lan asida karamba leibak sing aduna Israel da mateng pangkhidabano haibasi mu yengsi matam adugi landa USA amadi Great Britain na officially oina Israel da support tawkhibadi leite lan gi mateng pangkhibasu leite masigi maram adudi Arab amadi Jews singi marakta maru oina Middle East ki lamdam asomda arms embargo leiba kusugulai sing pithok pisin tawba puthok pusin tawbada athingba sauna leibana maram oiraga USA amadi Britain na Israel da officially oina mateng pangkhidabani aduga UNO na Israel da leibak ani thokna partition tawba khaktang da support tawbani adubu Israel gi leibak manungi oiba military gi help da makhoina interfere tawkhibadi laikhide hojik mayamna hangningliba wahang adudi tasengna 1948 ki lan asida America na Israel da mateng pangkhibra haibasigi matangdani masigi paukhumda no pangkhide directly oina USA na Israel da mateng pangwa laikhide langi kusugulai amata piba laikhide lanmi sing tharakhiba leite military gi mateng su pangkhiba leite adubu matam adugi 1948 ki Arab Israeli gi war aduda America na sumna khaktangi
Israel hariba leibak asi nauna semlakpa asida support tauba natana masi matau kamdauna USA na Israel da non-military gi way nataba diplomatic ki recognition da support tawbage haiba taragadi 1948 May gi tang taraga marida Israel na makhoi maning makha tamba leibak ama oire haina hek lauthokhibaga mikup khara leiraga matamadugi US ki president Harry Truman na officially oina malem masida Israel gauba anauba leibak ama semle haina recognize tawkhi masini matamadugi landa America na Israel da moral amadi political support khak tawba khaktani masida lanmi sing thajilakpa mateng pangba kusugulai sing pisin khibadi laikhide tongan ba US ki politician sing America da laiba Jews ki leaders sing amadi atopa praja kaya manadi Israel gi makoi gi oiba homeland ama semba asida sauna support ti tawki aduga American Jews ki organization kaya manasu millions of dollars da fundraise tawraga Israel gi defense da amadi makoi gi survival da mateng di pangki adubu tasiyang na masida America gi sarkar na mateng pangmadi natte masida aikoina hangningliba adudi kari maram gi damakta USA na Israel da mateng pangkhidabano masigi maram karino haiba taragadi matam maduda Arab laibak sing aduga Israel nga soknakhiba lan aduda America na karigumba Israel da kusukulai sing mateng pangsinba lanmi sing thajilaktuna lan asida yaushilluba taragadi America amadi Middle East ki marakta leiriba trading da sauna akaiba lakani masi maru oina America na Middle East ki laibak singdagi oil supply tawriba sing asida sauna effect lakani masi maru oina su matam maduda langi khusugulai sing puthok pusin tawba pithok pisin tawba asida sauna su athingba thamlammi masi mayamasi America na kibadagi masida tungda akaiba kayama lakani haina khanbadagi direct oina Israel da mateng pangkhidabani adubu America na Israel hariba laibak asi semada morally amadi politically oina support khak tawkhibani maram sing asi laibana America na Israel da lan asida mateng pangkhide maram asina mahak neutral oina matamadu da lairammi hauji aikoina khangle madudi Arab country manga asiga Israel ga soknakhiba 1948 ki lan asida Israel na mai pakre masigi matung tarakpa asida lan asigi matungda haibadi 1949 gi loirakpa adwai phawbada kari oirakhibage kari ahongba lakhibage haibasida amuk yengsi mamangda UNO na propose tawkhiba Palestine amadi Israel ani asi partition tawbagi matang asida Israel da 55% asigi lam saruk asi thungba asida lan asigi matungda Israel na Palestine gi saruk kaya ama capture tawki amadi mahakna control tawki masigi matung tarakpa sida UNO na propose tawkhiba aduda 55% tang oiramba adu lan asigi matungda apunba oina Israel na 78% oikhre haibadi Palestine gi lam saruk ayamba Israel na capture tawkhre munbikhre lausin bikhre masida khwaidagi laibak thiriba adudi partition tawbada apunba area da 45% gi saruk phangkhiba Palestine gi lam ayamba saruk 1948 ki landa Israel na ayamba capture tawkhre amadi control tawraga thamkhrabani adu iba taragadi Israel gi apunba lamgi area si 78% oikhre amadi lemhuriba 22% aduna Palestine gi saruk oikhre adubu 1948 ki landa Palestine gi michangda laikhiba Jordan amadi Egypt na lemhuriba Palestine gi lam saruk sing adu magi lausinnakhi haibadi West Bank amadi East Jerusalem bu Jordan na lausinkhre amadi Gaza Strip bu Egypt na lausinkhre asum tawna maraibak thiraba Palestine hariba leibak asi country ama makha tana oidre country oina sema ngamdre makhoi laibak thiraba haibadu oire refugee oina michel oiraga asuk tonna hingki matamaduda tasengna 1948 ki lan asigi matungda Jordan amadi Egypt na hariba Palestine gi leijaramba pikhraba lam saruk khara dusu magi oina lausinaduna control tawraga thamkhre aduga Palestinian kaya amana refugee oina tona hingkhrabani adubu 1948 ta Jordan na hariba West Bank amadi East Jerusalem bu
capture tawkraba matungda 1950 da Jordan na annex tawkhre haibadi West Bank asi officially oina Jordan gi saruk ama oikhi mato asum tawna ingkumja 1948 takina 1967 phawba asida hairiba West Bank gi area asi Jordan na saurakna sahi 18 muk rule tawraga lakhivani hairiba mafam asida Palestinian kaya ama refugee oina hinglaga leirakhi adubu Jordan gi makhada makhoi leirakkhivani Sanglaba sahi 18 muk asi Jordan na Palestinian singi oiba maning tamba laibak ama siamnabasu honade makhoi gi makhada Palestinian sing asibu thamlammi amaromdasu Palestine gi nakalamada leiriba saru Gaza Strip asisu 1948 ki lan matungda Egypt na capture tawraga makhoina control tawraga thamkhibani asumna Gaza Strip asisu Egypt na 1948 tagina 1967 phawba asida rule tawraga lakhibani sanglaba sahi asida Gaza Strip asi Egyptian military rule gi makhada leirakhibani 1948 ki lan asida Israel gi oinadi tongjaba ngakta oikhre aduga Palestine gi oinadi mangjaba ngakta oikhi sahi lisang sitna Arab singna majority oiraga leirakhiba Palestine hairiba mafam asida Europe tagi lakpa Jewish refugees sing asida makhoi gi lam saruk pithokhibagi partition tawkhibagi thamoi shoklingai gi marak asida lan asigi matung tarakpada oina Israel na Palestine gi lam saruk ayamba capture tawbikhre control tawbikhre adubu 1948 ki lan asida Palestine gi michangda leiduna mateng pangkhiba Arab ki leibak Egypt amadi Jordan na hairiba lan asigi matungda Palestine gi lam saruk sing asibu makhoi na lawshinduna Palestinian sing asibu refugee oiraga leihankhiba makhoi gi makhada thamkhiba adu iba taragadi 1948 ki lan asi Arab ki leibak sing asina punchilaga Palestine gi maikaida leiduna Palestine gi michang oiba taragasu Jordan amadi Egypt na Palestine gi lam sing asi tongan na lawshinduna makhoi gi makhada thamduna Palestinian sing asibu refugee oiraga leihalakhiba masidagi henna thamoi shokadaba thamoi kaigedaba Maliam gi puari da leiraroi asumna sahi kaya ama haibadi 1948 tagina 1967 phawba asida saurakna sahi 18 muk asida Gaza Strip amadi West Bank animak asi Jordan amadi Egypt na tungan na makhoi gi makhada thamkhra matungda kari amuk lakpano haibadu muk yengsi ingkumja 1967 da Jordan Egypt amadi Syria hairiba Arab ki laibak ahum asina Israel ga 6 day gi war amasu satharami 6 day gi war aduda Israel na Arab ki country ahum asiga lanthengnarami asumna 6 day gi war asigi matungda Jordan na control tawraga thamliba West Bank gi saruksing amadi Egypt na control tawraga thamliba Gaza Strip ki saruksing ani asibu Israel na amuk capture tawba ngamkhi Israel na Jordan amadi Egypt na control tawraga thamlamba Palestine gi lam saruksing adu makhoi gi makhuttagi Israel na amuk munkhre asum tawna Palestine gi lam saruk khudimak asi Israel na loina capture tawraga thamkhre 1967 gi 6 day gi war asida Israel na lam khudimak asi makoina capture tawba taragasu masigi matungda ahungba kharati lakhi panba yai mamangda 1964 da PLO Palestine Liberation Organization haina makhoi gi oiba Palestine asi amuk hanna halaknabagi damakta makoigi State of Palestine asi semnabagi damakta masigi pandamda PLO asi semkhibani sahi kharagi matungda ingkumja 1988 ta Palestine Liberation Organization PLO na paper da exile da leiringai da State of Palestine asi maning makha tamba maromdom lengak jaba leibak ama oiragani haina lauthokhi video asi khara sangmana maram oiraga ani suba sarukki oina matang asida loisinjarage video asigi makha taba wari adudi mathangi ahum suba sarukta soidana pujarake mathangi ahum suba saruk adubu mayamna khaurangna ngaibiramu haina hanna haijari